Feedback channel na tabiriba singbo taramna oxin jabaga loinana ngasi November gi tang ahom inkomja lising ani kun mathoi Yumsakeisa numit ki khomjinba pau lobirasi. Bihar gi marak ki mikhalda NDA na assembly seat anida amukhanna mai pakre. Captain Amrinder Singh Congress thadokre. Haukiba November gi tang kunthra da pangthokiba Kendra mangagi marakki mikhalgi vote thiba loikre seat mangamak BJP amasung Alliance Party na mai pakre mikhalgi result lauthokkibaga Rajyagi Chief Minister Dr. Hemanta Biswa Sarma na mediaga unakre ai miyada vote piu haide vote khombasu chachade makhoina kanada vote pi haiba ai khangi adum oinamak miyadi aigi ichil inauni Mia Singh Damak Chaukat Thorangi Thabakti Leptana Paikat Kanisu Haiki Ngarang ta Haidokiba NEET 2021 gi resulta Manipur gi PH Sadiana Khwaidagi Wangba number Chatruk Nifumatoi Phangduna Manipur State ki oina top takre haina ngasi phangba pau amana hairi PH Sadia Bihar gi Rahmani 30 gi Mahiroini Maulana Abul Kalam Azad ki mapok numit puning singduna Bharat Sin Bathungda National Education Day 2021 pangthokadori numit asiga mari lainana All Manipuri Muslim Mitei Pangal Welfare Association Ampoana seminar ama pangthokadori Major Khulda Leiba Manipur Press Club ta pangthokadaba seminar asigi hiramdi Minorities Education in Manipur Challenges and Opportunities haibasidani hairiba seminar asida saruk yabinimsing masagi original research work adu November gi tang 8 gi pung 3 phawbada soft copy amasung hard copy loop asigi general secretary natraga Joint Secretary gi makhuta yohan biraknaba loop ki maikai dagi thadorpa cherol amana khangalakli Kali Puja ga mari lenana lakleba November gi tang manga Kasar jilada local holiday oiragani numit asi mahi masing gi sangstan sing court bank amasung atai sangstan gi loisang sing suti leigani aina Kasar jila gi deputy commissioner na thokpa order amana hairi Sri Lanka na sahi taruki matungda ningthaukaaba numita Colombo amasung Paris ki marakta direct flight sing paiba hokre haina Sri Lankan Airport Authority gi cherol amana khangalakli UP ki Kanpur da Zika virus ki case tara confirm tawre amasung health department na akanba check-in tharangsu paikat khre Uttarakhand gi Dehradun da aruba lok amada gari ama tasinbadagi miyoi 16 sire aduga atopa miyoi anina tamthina sokliba miyoi sing adu manak nakpa hospital amada laikannari state disaster response force ki team amana changsinduna mi kanbagi thabak su chathari pau loijare feedback channel na tabiriba singbu amuk hanai kai khumnajari channel asibu like share amadi subscribe tawbiyo